BJP Manipur President A Sharda Devina Fondo Kibada, Media the meeyamna, pangi the ebadi, khangde, party manunggi oina, nungainadaba karisu leite, mapanda came to riba MLA Singh party get table the official oina, masagi, personal tabaki the Makchatpani Haina, say Tarapale Hike. Amadi Lakadoriba 2024 election asida, BJP na sauna mai pakani, haiba from Sufondorki. Artigi oiba label dadi karim taikoi misunderstanding leite haidana ai president na oina ai masida haijage maramdi kaigino aibada ai khoida mapanda leiba tongan ba media da irakpa ai khoi madudi ai khoi gi ithona tre ai gi party gi level da party gi table da officially lakpa letter dadi makoi se 29 da yanglam gi khoi gi MLA operation tawdori adagi hierarchy ai khoi honorable khoi gi MLA Radhesham all bullet injury gi sumai tawdana treatment chatpanena letter pb rei adagi sumaina personal tabak koi gi problem gi damakta mapanda leibani family gi kai gi haidana koi wangjing ten thagi haibe sumaina loina mak letter se aingonda leibani na hojik phawbada di party gi line da karimga misunderstanding amata leite